खरग थी लेब तो लुथोकी मैम कनोने ngasido amu ai kaithin kare kaithin paisa thamjan karaiba ya wana suraga paisa amu thamjalamani hayang kona amu paisa se pulap khomjan duineba mathoi sando kumnida ado mayam ai video se thagatpa video kharadi surabane ado mayam na nungsibidana ai di kaisu khangba nate chumna sum mayamgi interest ta adigi aina sum namjaningbagi namjabane mayam na nungsibidana ai video je like tobiramo share tobiramo subscribe tobiramo ai bi nungsibidana aina video thagalakpada haidi mayamda tha nuai tab yawrasu nuai te khote adum habiramo aidi tahoningde khote habdu aidi kaju khangmunate mayamgi haitare ko adu aina su labuk sida sum thabak ingang do leitrabanina thabak ingang leitraba haidi thabak habidi koi chumnagi sarkar gi job khangde private ki bidi dum leibjai ko adu ya wai ba private thabak tawbase aduna si wa wai wadana di bacha phangya pote ko wai hajen boni da adwain tawraga tawdu sorokpudi sida imane ipane chininaw mayam khoi chinaw chingpula hojendana da haw suminaraga arai bakhardo chaminaba nuaina hawawna ko phong saba chak tu chadana bukham ga thangdo ga nana chinaw nok tana khedana ima ipa pundana bai chabu pamba mi khudimuk thabak tawbudi loina pame ado aisu pame ken thabak tu upai le tab sarkar gi job se ko adunane ado mayamna nungsibidana ai video subscribe tawbiro like tawbiro comment pibiramo sina nungaiti adu da haibdo aina hojik thagal tuise men oina aigi labuk ki maramda labuk thorongi maram ngaktene ai thandagi video namoy ai namdriche mi mayam koinarba ingkhonje asigi mahi marong phajabase ari moi na thariban yong kholiba singdo akhoi nek thabak su sinari pol khudimak to ai ucharake mayam noina khangudi khanguni khangasu khangdaba leiri de mayamgi bitta aigi su ai awaba pothaba video sinamaga nga awaba pothajana harau lejabdo adu mayamna nungsibidana ai video se like tawbiramo subscribe tawbiramo comment ibiramo asini sinungai te habdo aido pare mayam aina uchagadu si menon labukini haigre ko adu hayeng kaubigano aina se labukini tapsu yarokani yawbudi yarogasu duda kasu base tawraga oiro anamana di men oina labukteneba hoy ado pare mayam siraisu yawna tangre tawrisi sahi ne yawdriba pare ado mayam adudi video se ngasigidi matek sade losalage yam kana sangna thagalaroge aidi mayam nungsibibdo adu ngaiba tare idi mayam bye bye thank you for watching my video bye bye